Good afternoon. Iramdamda lairiba iraisasinggi mafamda karigumba khara thamjari madudi Wabagai Kendra amasung Mayang Imphal Kendra anigi marakta laiba itan thong asi matam kuina sembidana lairakpa asi Yogi President Bogi Mayum Riyasuddinna hudokpiduna organization gi thaumi sing amasung laikai gi miyamga loinana December gi tarik 2 dagi Semba hobado ngasi loisinjare Assalamu alaikum. Ikhoigi khela khongji lamadi uchiwa wangbalani tainaba yamna proud oiba public transport yamna ikhoigi haibadi isigi thongsi yamna main oiba si ikhoigi hairiba sida higher secondary yam leire adagi school lam su leire madrasa su leire lan thoga so muka school lam su madrasa su leiba thongi masili tanji yamna kuiraba thong ama su eduga hujiki di mising yam kalapki matungina thongsi sandadna ikhoigi chatpada aduki matik awaba haiba oiraba thongni adu thongsi matam tha nipan gumba lekai sida leiba halaman olmai kiram singna bi tha tari nipan mapan gumba semdadna kana gumba department mari leinaba kana gumba phun xyz na sembi dadna leirambani ado lekai gi miyam siga tana raga aigi organization gi thomi singa tawra semjabani semjariba sida ikoi date 23 dagi haujakibani December gi date 23 dagi ikoi gi miyam dagi donation amadi ikoi gi social worker kayana su dum mateng khara pangbiraki thong asi sembada ikoi 80000 muk something samkibani aduga hujik phauda miyam dagi laiba donation si 50000 gum lai ahan bada ikoi gi Meg Imphal dagi mutim social worker mahang lising mga pangbiraki amadi ikhoigi Salim Meg Imphal dagi social worker mahang su lising mga pangaki mathangda Maulana Alauddin lising mga aduga mathangda ikhoigi MLA Robindro lising tara pangbirai aduga ikhoigi mathangda ikhoigi ex MLA Fazul Rahim working president MPCC mahang su lising mga pangai aduga ikhoigi Buya Mayum Wahidur DTO mahang nasu lupa lising ahong gi mateng pangai amadi asai 50000 sida ikoi public tagi donation lambi satok sinda tawbodu yauja kare ado main loina masigi thongsi ikoi gi khunja manga taruk ibal lesang tem thawal phawba ta kiba amadi Meg Imphal marab center se ikoi Meg Imphal kai thel lama lebani na masida ikoi uchiwa haibung makhong kela khong jin eni sida kulaiba khunja mari manga sigi khwai dagi main oiba thongeba thongsi hujik ikoi gi leiriba department da main oina department da karigumba masigi ikhoigi process leibiragadi athubada hapiraga thongasi amtang action biba mafamdi thajadraga na ikhoigi sida sport lakpiraga thongsi da dum yengbiraga department na 15 days thogi manungda thongasi gi phibam amadi thongasi kari toba yai habasi mari leinaba department singna action biraga amtang semja hena phaba amadi praja miyam da nungai gadaba masi ohenbiu karigumba 15 days sida ohendragadi masi akoi honorable governor da karigumba mari leinaba department sing da koi che thajaragani amadi akoi gi kana gumbana thongsi gi sayet naba mayam lei hai ado laikai gi miyam ai unare both side anima infam mana akoi gi kana gumba kharana su hek lan na hai biyauri madu Allah gawani madu lan hai bigano ifam na yamna cooperate tawre isom buya su tawre bogi sto laikai sida leiri ba hek moi gi important hoino oidab su yauri som usia wangbal se important oide adu loina tholaga makoi sida halaman mayam sina cooperate pibiraga ngasi thongsi saba loijabani aduna ikoi sida sagai izam natragana laikai da badnam tawraga ikoi gi development delay tawbasi tawbigano ifam da leiriba wazaria ikoi ban adagi ikoi som uchiwa da leiriba ikoi baya zakhan ko adagi ikoi yamba gafar ko adagi molan mayam maming panno pandabana idana makoi mayam na cooperate pibite ngasi thongsi loibani aduna ikoi gi kana gumbana mi maming pallaga natraga sida politics tawbigano masi thongsi akoi gi yamna main oiba lairiba khunja sing sigini aduna ikoi gi praja sidagi su adu mofam khara thambaga tagani sigi thongsi aduki matik maraibak thiriba thongsi karigino thirisi ai kanda mi masing na yam khalakpa ngasai gi lambi su phattabani ne irongom da koinara salamba se hojikti si thongsi da lanba aduna masi mari leinaba department na amuktang hanna engbinaba amadi thongsi da kari process tawbi IFC tawbinaba United Metai Pangan Youth Organization umpiogi as a president lamoina thamjari adu laikai gi sodum thambiyu posta thamu amda mamang thakta kayamarum haijakhre lainariba department singda koina yamna kanna
application kaya tawjakhare adubu hojik phawbada inquiry di masigi kari di kari tawgadam no karam tawgadam no laibak mayam ama khak soi test tawdana hona bikhrabani adubu ngasi phawbada thong ngasigi maramda aikoi mafam sida Valley Bridge ama sambiragani haibagi thajabadi thambiram laga ngasi phawbada thambibudugi thabak oina onthokpidabana maram oiraga lairiba aikhoigi pai chai chilinau ichai susing asina kanna mehnat tawjaraga donation tawjaraga mafam sida atenba matamda ngasi manga tarani kuni sigi manungda si chatpham leitadan chatpa yadadana honabadagi ata atu kaya marum yaukrabani aduna maram oiraga aikhoigi president sina Riyazuddin hariba bogi mayum sina kanna mehnat tawraga honajabadagi miyam asina mateng pangbiraga hona jallaga mayam suhajok pibiraga hariba mafam asida thong asi honajabani loina na ngasigi matungda lakpa matamda hariba 15 days adugi manungda department punamakna hariba Valley Bridge asibu amuktang maram chana sembiraga sabiraga hariba thong asi anauba makhaktang puthokpiraga praja miyam sigi miyam khunja haibong makhong khela khong uchua loina na uchua wangbal mayang imphal Bengal lesang them Thobal phawbagi leiriba praja sing sigi yengbiraga hairiba thong asibu amuktang di miyam gi wakhal tawbiraga ai gi natana miyam gi oiba seba tawbiriba singdugi manungdagi hairiba mafam asida amuktang Valley Bridge si sembinanaba sabinanaba sambinanaba gi damakta yamna kanna aikoi punamakna darkhas tawjari loina na tabiriba hairiba kano sida leibiriba mipung khuding makna department punamak sina wakhal thambiraga kaisu leitaba mafam kaya dadi yum manga tara khak tabada Valley Bridge mayam ama sambikhre adubu akoi gi sidi karamba wakhal no kari politics no khangbidare aduna maram oiraga nan yet oida leibiriba hojik kabiriba kangbu nasu akoi gi MLA ani lejari du ani simak nasu mating pangbibi yabani maru oina di wabagai constituency gi ai khogi mingoina panjarabada honorable MLA Usam Divel hairibasina yamna kanna mating si pangbibi yabani loina na aikoi sida yamna kanna swajok pibiraga aikoi sida hona bibi yabani adubu hairibasida yamna toina unajade adubu ngasi phawbagi manung sida hairiba 15 days adugi manung sida yariba makhai hona biraga amuktang inquiry ama lakpiraga hairiba thong asibu miyamgi mateng pangbiraga amuktang di seva tawbiu haidana kainogi maigaidagi aikoi punamaki maigaidagi darkhas tawjari and aikoi hojiki sida aikoi wagai kendra gi MLA su aikoi mateng si haizaru adubo pangbigani haraga pirakte masida topa kanagoma social worker khara dasu haijaki bine dasu pibirakte adu mami pandaba naidana masigi thong si litan sina yamna kuine chatpa yaro temporary oirani maram de document crowd public transportation any school gi takha khallaga su akoi gi sida higher secondary am leiramni atai point tawzaro gi atai school asobam su leire sida private school amasu aduna masigi si yaraga di Valley Bridge on thopiba masigi akoi gi leire MLA anina akoi MLA ani sina consult tobiraga aikoi gi wagai kendra gi MLA sina yamna mail lofam thoi masi maroina thodang logadab di akoi wagai kendra ni maramdi meng Imphal side ki somda thoina lawai aikoi praja wagai kendra gi praja ne ba somda yamna satpa darkar hoi disi aduna di aikoi gi wagai kendra gi MLA honorable MLA na masigi si any condition da tobiraga thubada muktang Valley Bridge on thokna basu ai appeal tawjari thank you aikoi ngasigi thong asiga mari leina ojaga fa mahangon dai su wafang kitang thambina baijare Assalamualaikum haile mayam gi homda salam goloina ka muam tang haijake aisi masi ye thongsi sem nambagi process ta yamna atoba daita lobo misak amani akoi mamang gi 2017 gi election ka bada honorable chief minister na go to village roina yamna khungwang si chawkholani hana lauthokoi matang dura akoi mang phan kendra gi manung laiba ikoi soti khongnang da go to village ki program pangthoki marai khoi gi wagai somdagi club tare nipal khoi mang phan bengun dagi song ri club mayam sina beta he tawraga pisal li memom de mama madam masamak na lautho mi adu haji phawda thabu oin thok birte masmak lai ko thibani mano yaragadi mado lairiba hojje pram tamoy binana lairiba department amadi mari lengam singa ta sanaraga ko borsate lairiba MLA sing ani singna tulhan minaga masi yamna thuna valley ama onthok piyo aduga hojje ai
repairing ช่วยสิกี้ไว้นะโปรแกรม process ตัววันนี้อันนั้นเขา ประชาเลยที่หายบกี้มองได้ไปได้ก็ด็อกิเมนต์เลยฉันเดินเลยชิบได้กี่สุ่มไปเลยบางทีว่าถูกลูกศิษย์เพราะอะไรก็ยี่อันเดียกี่ประเด็นนะก็ยามสกิบัดไว้นะก็อันเดียวกี่ประเด็นนะยามสกิบัดไว้นะทำไมเชี่ยงน้ำยางกี่ตัวทำไมเชี่ยงนะสุ่มว่าเรามาทำสิได้สุ่มไม่นั่นตัวสิได้ไอ้อันนั้นไปเลยเป็นตัวคนอะไรมาสู้ระเกยหันมานะงั้นสิ่งนี้หุ่นสิได้สู้ระกะสิ่งถักตลอดเฉลี่ยมันสิยามนะไอ้ก็ยี่หลายภาพนี้ประเทศโบให้งานเล็กๆทักษะนี้มาตุ้งเดือดสุ่มบางอย่างกี่น้ำมันโซเชียลน้ำมันโอยน่ะยังทำไมเช่นน่ะเขาต้องว่าโอยสนุกให้ในยังให้กี่ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯋꯥꯡꯃꯒꯤ ꯃꯦꯝꯕꯔꯁꯨ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯎꯝꯄꯤꯌꯣꯒꯤ ꯃꯥꯏꯀꯩꯗꯒꯤ Yang